Akasban Imphal Marangti Bebina Pau Pajari Ahanpada Maru Iba Pau Kakching Jilagi Sugnuda Ngasi Ayuk Kokila Lobasina Nomai Kapsulakpada BSA Kimi Amasokle Chosampur Jilada Tapna Tapna Mausagi Pibam Hanjilapa Hore Eastern Command Gi GOC Lieutenant General R.C. Tiwari Manipur Gi Security Ki Pibam Yangshinaba Numit Ini Kongtata Raja Sida Lady Kongjang Sangchiliba Lomi Lusing Basinga Sarkar Gahayang Nong Amok Wari Sanaragani Amasung Isro Nangasi Numidang Wairam Insat 3 DS Meteorological Satellite Tagalagani Kakching Jilagi Sugnuda Ngasi Ayuk Kokila Lobasina Nomai Kapsulakpada Mapam Aduda Mathau Toduna Leba BSA Ki Mioi Amasokle Asopadu Kudakta Community Health Center Sugnuda Pukatuna First Aid Piraba Matungda Makata Nalayang Naba Imphal Hospital Amada Pukre Aikoi Ki Kakching Paumina Sugnu Police Station Ki Officer in Charge Ki Warol Paladuna Hai Thodok Adu Ngasi Ayuk Pung 8 minute ni Pumanga Adwaida Thokibani Soklaba BSA Ki Mioi Adu Head Constable ni Sama Kuntra Taruk Suba Battalion BSA Ki Delta Company da Laibani Mahak Himachal Pradesh dagini Amoram dangarang ahingchu Imphal iski Pukhau Shantipur amasung Kakching Jilagi Sugnuda Koki Khulai Paibasingna Bom Kapsilaki Hairi Marak asida Chosampur Jilada Tapna Tapna Mahusagi Phibam Hanjilakpa Hore Ekoi ki Chosampur Paumina Hai Ngasi Jila asida Mapung Oina Chosampur Town da Mahusagum Tukan amasung Kaitel Sing Hangle Lambida Mi amasung Gari Mahusagum Chele Adum Oinamak ITLF na Public Curfew Lauthokibadagi Numidangi Matundadi Mi Amatamapan Thoknadre Jila Asida Nauna Thokiba Hingsagi Yanglaga Numit Mangani Internet ki Athingba Thamkibadu Makha Chathari Eastern Command Gi General Officer Commanding Lieutenant General R.C. Tiwari na Manipura Hojik Oiriba Security Ki Phibam Asi Yangsinabagi Damak Nominini Ki Khongchata Raja Sida Leiri Ngarang Ahanba Numita Lieutenant General R.C. Tiwari na Bharat Myanmar Ngamkhaida Leiba Tengnopal Jilagi More amasung Chosampur Jilagi Behangda Satuna Yangsinki Commander Asina Maphamsing Aduda Mathau Tauriba Reng Punamapo Mathau Ningthina Pangthoknabagi Damak Thagatki Mahakna Civil Society Organization Singi Miyoi Singasu Wari Sanaduna Santi Thamnamba Masung Sijanana Himinabasu Appeal Tauki Assam Rifles ki Serol Amana Makatan Hai Chosampur Jilagi Haijang Village da Kusu Khalai Khara Lotuna Leire Haiba Akaknaba Pau Phangbadagi Haukiba Sakol Sen Numita Assam Rifles amasung Manipur Police na Kolladuda Tibongbagi Thabak Jathaki Maduda AK-47 rifle ama Single barrel rifle ahum 7.62 mm gi rifle ama tear gas launcher ama 9 mm pistol mari amasung nomai maru kaya marum phagat ki phagalaba khulai sing adu makha taba thabak lokhanaba Manipur Police ta sinakre hairi marak asida Bharat Lanmi gi SPR corner operation sadbhavna gi makha da Senapati jila gi Nepali basti da community hall ama sadna miyamda sinakre UPSC Engineering Services Preliminary Examination Lising Ani Kunmari Hayeng Nomaijing Numita Imphal Center Gi Oina MPSC Examination Hall da Pangtok Lagani UPSC Gi Semdok Laba Guideline Matungina Parika Haugadaba Pungkai Ama Watlingai da Parika Hall da Sangba Thinglagani Candidate Chingna Matam Sana Laknaba Masung Admit Card Choidana Puraknaba MPSC Gi Zerol Amana Hairi Manipur Sarkar Gi Secretariat GAD na Lauba Stenographer Grade 3 Direct recruitment gi parikha phol laukthok pinaba candidate singna appeal tauri zerol amada written test amasung skill test loi khraba matung phol laukthok tana thambana khudong sadaba kaya mayok na le hairi Lomi singna khongjang sangsilakpadagi CBSE gi class 12 board exam yethok le haina social media da sasinaba warol ama phonglakliba adugi matangda miyamna section binaba CBSE na hairi board asin hai warol adu semjin sajin bani parikha yethoknaba board asina warep amata longnaba leite Akasbani Silong na sindana numit inigi capacity building workshop ama thasi kun amasung kun mathoida Silong da pangthokadori workshop asi information amasung broadcasting mantraloi amadi UNESCO ga kusamna na sinbani masida awang nongpok raija punamakdagi community radio station taramari amasung Akasbani station tara taruna saruk yagani tabiri ba pawsa Akasbani Imphal dagini
Khongjang sangchiliba longmi lujingbasinga sarkarga hayeng nauna amuk wari sanaragani pawmisingda wa ngangbada information amasung broadcasting mantri Anurag Singh Thakur na hai hawjik phawda wari sanakibasing adu yamna kanagadaba mawongda sangchile khongjang sangchiliba longmi lujingbasinga kendra sarkarga ahumsuba tangkaki oina wari sanaba adu ngarang nongalamdaida loisinki saurakna pung 5 rom wari sanaki Harda mipal tangdanaba hawkiba sahi taruk asida kendra sarkarna hargi plan taruk linkhatkre Kasbani News ga akhanana unaba amada Chemicals and Fertilizer Mantralaya Department of Fertilizers ke Additional Secretary Anita Mesram na hai unit sing asina sahida urea metric ton lakh 12 puthokli amasung anowa production unit amasu hangdoknaba khanhari Indian Space Research Organization ISRO-na ngasi numidang waram siri Harikota da laiba Satish Dhawan Space Center dagi INSAT 3 DS Meteorological Satellite GSLV da haptuna thagal lagani Space Agency asina Naughty Boy hairaga khangnaba rocket sijinagani satellite asina hena chumba weather forecasting khomjinduna miyamda khanghanaba amasung mahusana thawanba khodong thibasing mangjongna khanghanba ngamnaba pandam thamli GSLV F14 asi numidang wairam pung 5 minute 35 da kakhotkani masi rocket asigi 13 suba mission ni aduga laibak sida sajaba cryogenic engine sijinaba 10 suba flight ni Akasbani gi paumin hai pung kuntare chupna chathagadaba ISRO gi GSLV F14 mission gi countdown ningthina chathari INSAT 3 DS satellite asi geostationary orbit ta thamba third generation meteorological satellite ki makha taba mission ni Kendra gi donor amasung cooperation gi Rajya Mantri BL Barmana ngarang Sikkim gi Raj Bhavan da pangthokpa thoram amada hamro Sankalp Viksit Bharat Pusipat Sikkim Hawdokre Thoram aduda wangangbada Siri Barmana Kendra Sarkar gi paksana chathariba outreach program sing thagatki amasung lebak sin thongbada nathaiduna thambiramba phurup singbu sakhot hanaba amasung sakti pinaba hotnabada singthaningai oina mai pakliba sing adu panki Amerikal gi yumpi mari nupi gi sakti naharol gi sakti lomi sing amasung Bharat ki lairaba imung singda Pradhan Mantri na akhanaba eng thamliba adu palladuna Siri Barmana hai sarkarna yumpi sing asibu ninghanaba laitana saugatli Mantina hai phirep asida jati asigi sakhotbagi lambida mapung phana sangsilliba adugi mami tari Awang nongpok lamdam sakhot hanaba kathokpaga loinana hotnari haibadu Pradhan Mantri na lamdam asida toina satliba aduna utle hainasu Mantri na phongdokhi Bharatiya Janata Party BJP gi numit ini chathagadaba National Convention asidagi New Delhi gi Bharat Mandapam da hauragani mifam asi sahi asida pangthokadoriba Lok Sabha mikhal gi mangwainana sinbani Kendra gi Mantri Singh Dol asina Sarkar paiba Rajya Singh gi Mukhya Mantri Singh Atai Mantri Singh Jati amasung Rajya Thaki Dol gi Thaupuba Singh MP amadi MLA Singh yauna delegate lising 13 na mifam asida saruk yaraba yai Akasbani gi paumin hai numit ini gi National Convention asida BJP lusingba singna lakiba Lok Sabha mikhal gi damag Dol asina sem sagadaba sing adu khanagani delegate singna su organization ga mari lenaba mapung phaba wapam sing khanagani mifam asina wadet mani lauraba yai dolgi president JP Nadda na ngasi mifam hawdokpagi warol pigani aduga hayeng loisinba numita Pradhan Mantri Narendra Modi wa ngangani Viksit Bharat ki wakhalon utpa mela amasu mifam pangthokadoriba mafam aduda utkani Hello India University Games Astalakshmi ngasidagi Asangi Guwahati da hauragani sana khotnabagi chawraba kumai asida university sani henbana saruk yagani aroibada maruiba pau amo Kaksing jila gi sungnuda ngasi ayu kokila lobasina nomai kapsilakpada BSA ki myoi ama sokle Susampur jila da tapna mausa gi phimam hanjilakpa hore Eastern Command gi GOC Lieutenant General RC Tiwari Manipur gi security gi phimam yangsinaba numin ini ki khongchatta rajya sida lairi Khongjang sangchiliba longmi lusingbasinga sarkarga hayeng nongna amok wari sanaragani amasung ISRO na ngasi numidang waram INSAT 3 DS Meteorological Satellite thagalagani pauloi jare